Manipur University na louba kumja sangani kulumdoi gi BM amasung BSc 4 amasung 6th semester examination gi form fill up ki damag Mayai Lambi College na Loukhiba Ahenba Senpham Athuba Matam da college asigi principal na Pithokrakkadabani haina Federal Students Organization Kangleipak FESOK Education and Library Secretary Sumanta Luwang na phongdorakli Kawan Aurem Lekai Primary School da leiba FESOK ki headquarter da pangthopa paugi mifam amada wafam asi phongdoklatuna makna makata na hai Manipur University na louba kumja sangani kulumdoi gi BA amasung BSc gi 4 amasung 6th semester examination gi form fill up kamari lenana college asigi principal na thokiba notification amada palliba senpham adu yamalli maram chade paisa tabiyu haiduna mahairoi singna principal da taksin ke adubu form fill up ki aroiba matam yoksilakpana maram oiraga senpham adu yamlabasu yamla mahairoi ayamba form fill up tawna ke Mairoi ayamba form fill up tawba loisilaklaba matung principal na form fill up ki senpham adu lupa chamri hantharagani haina notification amuk thorki adubu hauji fawa mairoi singdagi lausin kiba henba senpham sing adu handoktana college asigi principal na tawning bata tawdun leidiba se FESOK na tarai na lode iramasiga mari leinana FESOK ki thomi singna college asida chatuna principal ga unaba amada Manipur ge mahairoi singi dama kathokpa magaloinana thabak tawriba Mahiroi singi loop FESOK pu yamna usit thawoidana nganglakhiba adu leibak miyam khangna thubu matamda phongdorakkadabani loinana hiramasi gi matangda lenga ki mari leinaba authority na ahinba mideng changbiu hainasu makna mari leinaba singi puning jingsilakhi odana haikhiba wafam adu karigumba ngaktangi asawbugi oina haibikibra natragana haigi haina loop asibu usitna haibra haiba wafam sini karigumba numit huli boki manungda odana FESOK ta changjaraktuna leibak miyam khangna Sengtorokta tarabudi FESOK na lokholakpa thabak thodam khunimakta ojagi daita punamak ojana pugadabni aduga akonbada haijaningiba wafamdi mari leinaba akhoi gi Manipuri gi sarkar gi education gi paibiriba ojasingna leiriba minister leiriba kanosingna mari leinaba authority singna sigumlaba mahak gi college da principal singna tawningbada tawriba mong mataw asi yengsinbiduna amutadi education asi apo maikeda porak minasi haina haijari